Social media da fangzaba post khara khomgot charaga mayam da pathok sari ahan bada Medha amadi inaw makhoina tawramliba asoiba thabaksing dugi damak party na warklaba matung da family da sinakhibani asi gumba thodok sing asi thoktanaba isal ise oibising na yam section ba mathok tai fizer figai setuna western culture da ngauriba iramdam sigi nupi khunaibu masak thinaba honariba singbu party na mieng sangani haina phongdorakli mathang da thangjing da handak nauna hangiba KNA amasong KNF kangbuduni asok sakti leiba Indian military na seasonable khulai asi makhoina karam na pairibano noimasen manaraga maiteida landaba sidi kaisu tawba ngamdabra mathangda khunekta crore manga piraga Bangladesh ki MP Kolkata da hatkhiba oiramle Bangladesh ki member of parliament MP Anwarul Azim Anar sahi kangkhaiga taruk me 12 da Kolkata da medical checkup tawnabagi damakta lakhiba adu megi tang 13 gi nungthilgi matamdagi thiba khangdana lairuraba matung asiba haksang oina fangki sahi kayagi amangdagi maga tinaraklaba mamanaba amana khunekta lupa crore manga piraga mahakpu halanba oiramle haina West Bengal gi senior police officer amana paumi singa unabada phongdokre CID na case ama lokhatuna investigate sathaba matamda khanglakpani hairi mahaki amanaba adu US national ama oibata natana Kolkata da flat ama lei haibasu khangba ngamle hairi pathangda Mizoram da Myanmar insurgent fagat kre makha yengsili India dagi nongoi maru atai purambani hairi